ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯃꯧꯁꯥꯕꯤ ꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯥꯁꯤꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯔꯥꯅꯤ ꯀꯧꯕꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯔꯥꯅꯤ ꯑꯁꯦ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯃꯆꯥꯅꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯥꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯐꯖꯅ ꯅꯤꯡꯊꯤꯅ ꯃꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯃꯥ ꯆꯥꯎꯕꯤꯅ, "ꯏꯕꯦꯝꯃ, ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯄꯨꯝꯅꯃꯛ ꯍꯩꯒꯗꯕꯅꯤꯀꯣ꯫ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯡ ꯂꯣꯏꯅ ꯍꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥই ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ." ꯔꯥꯅꯤꯅꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯇꯝꯖꯈꯤ꯫ ꯃꯃꯥꯅ ꯇꯧꯔꯤꯕ ꯇꯝꯖꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯇꯝꯖꯈꯤ꯫ ꯃꯥꯅ ꯇꯝꯂꯤꯕꯁꯤꯡꯗꯨꯅ ꯃꯥꯕꯨ ꯌꯨꯝꯒꯤ ꯃꯧꯅꯤ ꯈꯟꯗꯨꯅ ꯂꯩꯈꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯍꯩꯖꯔꯤꯕ ꯇꯝꯖꯔꯤꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯅꯪ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦ꯫ ꯃꯇꯝꯅ ꯀꯌꯥ ꯍꯣꯡꯂꯕꯁꯨ ꯅꯪꯒꯤ ꯇꯝꯕꯁꯤꯡ ꯃꯇꯝꯅ ꯄꯨꯈꯤꯕꯗ ꯍꯨꯝꯗꯣꯛꯍꯟꯕ ꯌꯥꯗꯦ꯫ ꯁꯤꯖꯤꯟꯅꯅꯕ ꯃꯇꯝ ꯂꯥꯛꯄꯗ ꯍꯩꯁꯤꯡꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄꯗ ꯈꯨꯠꯂꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ." ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯔꯥꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ꯫ ꯃꯃꯥꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯔꯥꯅꯤꯅ ꯃꯃꯥꯗꯒꯤ ꯇꯝꯖꯔꯤꯕꯁꯤꯡ ꯑꯃꯠꯇ ꯀꯥꯎꯊꯣꯛꯄ ꯂꯩꯇꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯃꯥꯅ ꯂꯣꯏꯅ ꯄꯨꯏ꯫ ꯏꯆꯥꯕꯨ ꯇꯝꯕꯤ ꯇꯥꯛꯄꯤꯈꯤꯕ ꯃꯍꯩꯁꯦ ꯐꯪꯖꯔꯦꯗꯣ꯫ ꯎꯄꯥꯝꯕꯤ ꯊꯥꯔꯒ ꯃꯍꯩ ꯆꯥꯕ ꯐꯪꯖꯕ ꯍꯥꯏꯕꯗꯨꯃꯛꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ꯫ ꯔꯥꯅꯤ ꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯒ ꯈꯔ ꯂꯥꯞꯄ ꯂꯩꯀꯥꯏ ꯑꯃ ꯄꯤꯁꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯤꯁꯛ ꯑꯁꯤ ꯁꯨꯕ ꯅꯣꯝꯕꯗ ꯌꯥꯝꯅ ꯇꯟꯕ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯨꯄా ꯑꯃꯅꯤ꯫ ꯄꯥꯈꯪ ꯑꯃ ꯑꯣꯏꯅ ꯄꯤꯁꯛ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕꯁꯨ ꯏꯟꯗꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯈꯛꯇꯗ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅ ꯀꯟꯅ ꯁꯨꯕ ꯅꯣꯝꯕ ꯃꯇꯝꯗ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯅꯣꯡꯃ ꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥ ꯌꯥꯏꯃꯅ ꯃꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯝꯃꯤ꯫ "ꯏꯆꯥ, ꯅꯪꯕꯨ ꯁꯨ ꯅꯣꯝꯗꯅ ꯆꯥꯕ ꯊꯛꯄ ꯈꯛ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯒꯅꯤ꯫ ꯀꯅꯥꯒꯤ ꯂꯩꯁꯥꯕꯤꯅ ꯄꯥꯝꯕꯤꯗꯣꯏꯅꯣ? ꯄꯥꯕꯨꯡ, ꯆꯥꯕ ꯊꯛꯄꯁꯤꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯤ꯫ ꯐꯖꯅ ꯆꯥꯕ ꯇꯨꯝꯂꯤ ꯃꯈꯩ ꯐꯗꯣꯏꯅꯦ꯫ ꯂꯩꯁꯥꯕꯤꯗꯨꯗꯤ ꯉꯥ ꯐꯥꯕꯒꯨꯝ ꯐꯥꯗꯣꯏꯅꯤ, ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯅꯪꯅ ꯁꯨꯕ ꯅꯣꯝꯕ ꯇꯧꯗꯅ ꯆꯥꯕ ꯊꯛꯄ ꯈꯛꯇ ꯇꯧꯔꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯏꯄꯥꯗꯤ ꯌꯥꯝꯅ ꯋꯥꯏꯅꯤ ꯏꯕꯨꯡꯉꯣ꯫ ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯇꯨꯝꯈꯤꯒꯗꯧꯔꯒꯦ꯫ ꯅꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯃꯄꯥ ꯃꯃꯥꯒꯤ ꯃꯊꯧꯗꯥꯡꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯤ, ꯁꯨ ꯅꯣꯝꯕ ꯌꯥꯔꯕ ꯃꯤꯅꯤ꯫ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯈꯜꯂꯨꯅꯦ ꯋꯥꯈꯜꯗꯣ꯫ ꯏꯆꯥ ꯆꯥꯎꯔꯛꯂꯒ ꯏꯄꯥꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯝꯕ ꯑꯩꯁꯤ ꯌꯥꯝ ꯁꯣꯏꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯣꯀꯣ." ꯃꯄꯥ ꯌꯥꯏꯃꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯤꯁꯛꯀꯤ ꯑꯄꯣꯛꯄꯤ ꯊꯣꯏꯕꯤꯅ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯑꯁ, ꯏꯃꯥꯁꯨ ꯑꯃꯨꯛ ꯉꯥꯡꯕ ꯆꯪꯉꯛꯑꯕ꯭ꯔꯥ? ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯔꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯒꯦ? ꯁꯨ ꯅꯣꯝꯗꯅ ꯂꯩꯔꯕꯁꯨ ꯆꯩꯕꯤꯕ, ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ?" "ꯅꯪꯕꯨ ꯄꯣꯛꯄꯤꯔꯤꯕ ꯅꯃꯥ ꯅꯄꯥꯒꯤ ꯃꯇꯦꯡ パꯡꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯄꯤꯛꯂꯤꯉꯩꯗ ꯈꯣꯡꯅ ꯆꯠꯄ ꯍꯩꯇ꯭ꯔꯤꯉꯩꯗ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯆꯠꯄ ꯈꯣꯠꯄ ꯇꯝꯕꯤꯕꯗꯣ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯃꯁꯤꯅꯤ꯫ ꯑꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯦ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯁꯦ? ꯌꯥꯏ ꯌꯥꯏ ꯇꯣ꯫ ꯅꯆꯥ ꯑꯩꯕꯨ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯣꯗꯤ ꯌꯥꯗꯦ꯫ ꯁꯨꯕ ꯅꯣꯝꯕ ꯑꯋꯥꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯍꯟꯒꯦ ꯍꯥꯏꯔꯣ ꯑꯩꯕꯨ? ꯍꯥꯏꯃ." "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯅꯪ ꯈꯪꯂꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯤꯡꯁꯤꯡꯂꯛꯀꯅꯤ." "ꯌꯥꯔꯦ ꯌꯥꯔꯦ, ꯑꯃꯥꯏꯕꯤ ꯁꯥꯔꯅꯨ, ꯇꯣꯛꯄꯤꯔꯣ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦꯕ꯫ ꯍꯌꯦꯡꯒꯤ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯤ." ꯃꯃꯥ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯄꯤꯁꯛꯅ ꯂꯧꯁꯤꯟꯕ ꯍꯥꯏꯕ ꯑꯗꯨꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯏ꯫ ꯄꯤꯁꯛ ꯄꯥꯈꯪ ꯑꯣꯏꯖꯔꯕꯁꯨ ꯃꯥꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯃꯔꯨꯞꯁꯤꯡꯒ ꯇꯤꯟꯅ ꯇꯣꯠꯅꯔꯝꯗꯦ꯫ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯕꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯌꯨ ꯊꯛꯄ, ꯁꯦꯜ ꯀꯥꯞꯄ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯌꯥꯏꯃꯗꯤ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯃꯇꯧꯅꯣ? ꯅꯠꯇꯦ,
Nang mumarup leitrabro. Mayom palaba Singapore na yu thakuna sel kapi saraduna leibadubu. Napai di yampende ko, yampende. Pabung dina sana tawriba phawba munna kupna thiboire. Aseng baitan sile ko. Ipana nangbu kupna thiba nathi. Pakhanga loina haibane. Mayom palaba singa dum loina rabadi makhoi gi nupi angang singa nangbu lana khanbi gani haibani ne. Kashutor de pabung. Marup tinaba loina ba haibasidi pakhang mayom pan ba khaiba hunati. Ibungo. Hayeng wai phattaba thola kanda. Napa aibudi yaholakan. Nang na tawba nang na dai te loina pugadabane. Makhoi gi mawa singa nganglak pa tholok pa mata. Nang madugi tai loina nang na pugadabane. Hoi hoi. Aina loina ma pugani. Nakoy am tiyahol. Aduga ima pabung na aina tawriba singda ayat pa mata pibigano. Masigi matungda pisak cha khara chathoklaga koiba chali. Mana lekai da koiba chatpada Rani thengnarami. Mana marup nupa mombada nupi sigi maramda hanglami. Itaw, nupi si khangbro. Masak matawdi yai he. Itaw, nanga sanaroye. Nangi na tawduda mana yabigadaba mandida. Koiba hodri yabiroidaba hana horine. Yabiba yabidaba pakhang moidi yanaba haigadaba khangaba. Nupi ni yabidi haidan tokpa yade. Oh, nupi se yamna maramokpa nupi ne. Mama lukrabigi amatta ngairaba macha nupi ne. Suningdaba aikhoigadi sanadreba. Itaw, nang mabu aigidamakta haibiba yagadra. Aigi mateng pangbiyo. Ai nupi siyam pami. Hoi, ai angamba mateng di pangki. Ado, nang khar suwa nomba kanba sadoiba. Adu natradi ko pai lite. Itaw, ai siyam tanba. Suningdaba mi oijaraba su. Adugumba tawsinnabadudi pamde. Tawsinnaba sarga kayam kuina aigi asengba matawdu lotuna thamdoino. Adudi ai nangi mateng sukpang pangma ngamar. Nupi se nang yam laina yabini khalunuko. Itaw, ai si nupi kamaina themgani koigani haibada maming laikhraba nungsigi maiba pisakni ne. Nang na haibidrasu ne ai hagiyo. Adudi karige engonda pangbiyu haibiyu haino. Pisakna Rani bu yam pamsaba maramna magi leisaba thaduna mabu thimlamni. Rani, nangse onthokna phaje. Asuk phajabi leirang nangsi khoimu amatana tongbidabase onthokpani. Ngasi khoimugumna leirang sida tongba hawraba aigi mafam piba ngamgadro. Oho painingdaba khoimu nangidama aigi thamoisida mafam leite. Leirang oiraga khoimu amatana tongbidaba maramna aina pairakpa natte. Aidi asengba leirang sida punsi supa tonglagi khanduna pairaklibani. Pisaki nungsi wahai aduda Rani na munna wakhal tawki. Aina leisabi oijarabasu pakhang amatana nongmatasu aibu ngangbide. Aibu phajai aigi oijage haibide. Aduga karisu natana yamna suningdaba nupasina kadaidagi pairaklibano. Basanta rituna lakpagumna pisak Rani makhoi ani nungsigi lambida khongdaba hauki. Rani na pisak si magi thamoy magni khanduna nungsi. Pisak na su Rani bu matam leiba khibikta mateng pangbiduna makhoi ani hena nungsi mari chetki. Rani na pisak asi mama mapagi haiba indaba suningdaba pumnamak loina khanglibani. Adubu mana pumnamaksi tapna tambigena khanduna leiramni. Pisaki mama mapana su magi damak wazaki. Adubu masa pisak na madu khangbiba natte. Mama thoibina moi babung. Isa se nungsi lambida khongdabadi hauri. Adubu magi lamchasi hongbasu leite. Suningdabasina marul ama. Karigumba mana nupi se puraklabadi kari tawraga pisagi hairiba zanu. Isa na tawribasi yamnadi henmankri. Mabu angangdumna phuba yabasu helabani. Mana wakhal tarakpasini. Mapa aina ngairibasi. Kashuwar nongmadi mahak mikap thulakani. Nang laisang da chalaga nasagidamak haijaba lepkani. Kanate chak chanaba tawrasi. Insang hawtabagi khanbada chak asi chaningdreda. Ho insang do hawna thongbane hayeng namau nupina thongadabaduga ne aina thonglibasiki yam khenani. Makhoi ani chak tu chana phagi tawduna makhoi ani hawna charami. Marak-marakti makhoi machagidamak awaba kauttholaga nungaina lenthoi. Prithibida khwaidagi nungaiba haibasi karino. Awa maisalakta suri nomliba ikhoina mikup amatang oirabasu ningthawgumna nungaina
ꯑꯋꯥꯕ ꯀꯥꯎꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕꯁꯤꯔ ꯃꯃꯥ? ꯑꯩꯗꯤ ꯅꯨꯡꯉꯥꯏꯕꯒ ꯈꯪꯖꯗꯦ, ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯅꯨꯡꯉꯥꯏꯕ ꯈꯪꯗꯦ꯫ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯈꯥꯡꯂꯤꯕ ꯃꯩꯁꯥꯁꯤ ꯑꯅꯤꯅꯤ, ꯏꯆꯥꯒꯤꯗꯃꯛ ꯈꯥꯡꯂꯤꯕ ꯃꯩꯁꯥꯁꯤꯅ ꯍꯦꯟꯅ ꯀꯜꯂꯤꯕꯅꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯆꯥꯒꯤꯗꯃꯛ ꯑꯁꯨꯛ ꯃꯩꯁꯥ ꯈꯥꯡꯂꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯅꯆꯥꯅꯨꯄꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ꯫ ꯈꯪꯗꯦ, ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗꯕꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯂꯦꯟꯊꯣꯛꯄ ꯇꯝꯁꯤ꯫ ꯑꯗꯨꯁꯨ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯁꯦꯝꯕꯤꯕ ꯂꯥꯏ ꯂꯩꯔꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯩꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯥꯏ ꯁꯣꯜꯂꯤꯕꯅꯤ꯫ ꯐꯩ, ꯑꯩꯈꯣꯏꯅ ꯉꯝꯗꯕꯗ ꯇꯦꯡꯕꯥꯡꯕꯤꯅꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯗꯕ ꯐꯩ꯫ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯁꯦ ꯂꯥꯏꯅ ꯊꯥꯔꯛꯄꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯂꯥꯏꯗ ꯎꯁꯤꯠꯇꯕ ꯊꯧꯑꯣꯏꯗꯕ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯂꯥꯏꯅ ꯁꯣꯏꯗꯅ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯑꯩ ꯁꯟꯕꯤ ꯑꯅꯤꯗꯣ ꯁꯖꯤꯛ ꯐꯖꯅ ꯍꯧꯕ ꯃꯐꯝꯗ ꯄꯨꯟꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁ, ꯅꯆꯥꯅꯨꯄꯥꯗ ꯄꯨꯜꯍꯟꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯝ ꯁꯥꯕꯁꯤꯗ ꯃꯄꯥꯟ ꯑꯃꯨꯛ ꯊꯣꯛꯇꯣꯏꯁꯤꯕꯣ? ꯅꯆꯥꯅꯨꯄꯥꯗꯣ ꯐꯅ ꯍꯥꯏꯔꯨꯔꯕꯁꯨ ꯇꯥꯕꯤꯕ ꯅꯠꯇꯦꯗ꯫ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯧꯕꯨꯛꯇ ꯁꯟꯄꯣꯠ ꯈꯣꯏꯗꯅ ꯂꯩ, ꯑꯩꯈꯣꯏꯒꯤꯅ ꯇꯨꯝꯕ ꯆꯥꯕ ꯊꯛꯄ ꯃꯁꯤ ꯈꯛꯇ꯫ ꯈꯪꯗ꯭ꯔꯦ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯄꯔꯥ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯐꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯌꯥꯏꯃꯅ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯟꯕꯤ ꯑꯅꯤꯗꯨ ꯍꯣꯏꯗꯨꯅ ꯄꯨꯟꯕ ꯆꯠꯂꯤ꯫ ꯃꯥꯅ ꯁꯖꯤꯛ ꯐꯖꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯄꯨꯟꯗꯨꯅ ꯊꯝꯈꯤꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯌꯥꯏꯃꯒ ꯊꯣꯏꯕꯤꯒꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯦ꯫ ꯄꯤꯁꯛꯀꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ꯫ ꯃꯥꯅ ꯇꯨꯝꯕ ꯆꯥꯕ ꯊꯛꯄ ꯈꯛꯇ ꯇꯧꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯊꯕꯛ ꯁꯨꯍꯟꯈꯤ꯫ ꯄꯤꯁꯛꯀꯤ ꯃꯇꯧꯗꯨꯗ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯔꯥꯅꯤꯅ ꯄꯤꯁꯛꯄꯨ ꯍꯥꯏꯕ ꯌꯥꯕ, ꯇꯝꯕꯤꯕ ꯌꯥꯕ ꯇꯝꯕꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯧ ꯍꯣꯡꯕ ꯂꯩꯇꯦ꯫ ꯔꯥꯅꯤꯁꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯥꯅ ꯄꯤꯁꯛꯁꯤ ꯇꯝꯕꯤꯗꯨꯅ ꯃꯥꯒꯤ ꯃꯇꯧ ꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯅꯣꯡꯃ ꯔꯥꯅꯤꯅ ꯄꯤꯁꯛ ꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯕ ꯂꯥꯛꯂꯦ꯫ ꯄꯤꯁꯛꯇꯤ ꯁꯨꯃꯥꯡꯗ ꯐꯛ ꯊꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩ꯫ ꯃꯃꯥ ꯊꯣꯏꯕꯤꯅ ꯊꯣꯡꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯗꯨꯅ ꯂꯩ꯫ ꯏꯅꯦ ꯊꯣꯏꯕꯤ, ꯀꯔꯤ ꯏꯟꯁꯥꯡ ꯅꯥꯄꯤꯅꯣ ꯁꯦꯝꯂꯤꯗꯨꯕꯣ? ꯍꯤꯡꯒꯣꯜꯗ ꯊꯥꯔꯤꯕ ꯍꯪꯒꯥꯝꯅꯤ, ꯈꯔ ꯐꯨꯠꯀꯦ ꯇꯧꯔꯤꯕꯅꯤ꯫ ꯄꯤꯁꯛ ꯅꯠꯇ꯭ꯔꯣ ꯇꯨꯝꯂꯤꯁꯦ? ꯄꯤꯁꯛ, ꯍꯧꯒꯠꯂꯣ! ꯅꯪꯕꯨ ꯑꯁꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯗꯤ ꯌꯥꯔꯣꯏꯌꯦ, ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯣ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯕꯤ ꯇꯥꯛꯄꯤꯔꯕꯁꯨ ꯀꯔꯤꯃꯠꯇ ꯈꯪꯂꯣꯏ꯫ ꯅꯪ ꯃꯥꯒ ꯉꯥꯡꯅꯕꯁꯤ ꯋꯥꯗꯕ꯭ꯔꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯂꯧꯕꯨꯛꯇ ꯂꯧꯔꯤ ꯌꯥꯟꯕ, ꯁꯝꯄꯣꯠ ꯈꯣꯏꯗꯨꯅ ꯂꯩ, ꯅꯪꯅ ꯇꯨꯝꯗꯅ ꯂꯩꯔꯤ꯫ ꯄꯤꯁꯛ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯦꯟꯃꯜꯂꯤ꯫ ꯅꯣꯏꯕꯨ ꯑꯩ ꯑꯝꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯦ ꯋꯥꯅꯦ? ꯀꯔꯤꯅꯣꯅꯦ, ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯄꯔꯥ ꯇꯥꯛꯄꯤꯕ? ꯑꯁ, ꯑꯩ ꯌꯥꯝ ꯇꯜꯂꯤꯗ꯫ ꯅꯣꯏꯕꯨ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯃꯤꯅ ꯑꯍꯤꯡꯗ ꯇꯨꯝꯅꯔꯒ ꯅꯪꯅ ꯃꯤꯅ ꯀꯟꯅ ꯊꯕꯛ ꯁꯨꯔꯤꯉꯩꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ, ꯅꯪꯒꯤꯁꯦ ꯃꯇꯥꯡ ꯆꯥꯗꯦ꯫ ꯌꯥꯏꯃꯁꯨ ꯂꯧꯕꯨꯛ ꯆꯠꯄ ꯍꯜꯂꯛꯂꯦ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯛꯇꯨꯅ ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯔꯥꯅꯤꯅ ꯎꯔꯒ ꯄꯤꯁꯛꯄꯨ ꯍꯦꯟꯅ ꯆꯩꯈꯤ꯫ ꯌꯦꯡꯉꯣ, ꯑꯍꯜ ꯑꯣꯏꯔꯕ ꯕꯕꯥꯁꯦ ꯌꯣꯝꯄꯥꯛ ꯄꯥꯏꯍꯟꯗꯨꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯍꯜꯂꯤ, ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ꯫ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯅꯨꯄꯥꯅꯣꯕ ꯅꯪꯁꯦ? ꯔꯥꯅꯤ, ꯃꯥꯒ ꯃꯥꯟꯅꯔꯨꯅꯨ꯫ ꯑꯩ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯆꯥꯁꯤ ꯊꯥꯛꯇꯧꯔꯤꯕꯅꯤ꯫ ꯍꯧꯔꯛꯑꯕ ꯑꯃ ꯑꯍꯟꯅꯦꯅ ꯈꯛꯄꯤꯕ ꯋꯥꯅꯤꯀꯣ, ꯑꯩꯒꯤ ꯂꯦꯡꯒꯥ ꯑꯣꯏꯔꯝꯂꯕ ꯐꯖꯅ ꯆꯥꯅꯤꯌꯦ꯫ ꯄꯤꯁꯛ, ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯅꯪꯕꯨ ꯄꯣꯛꯄꯤꯔꯤꯕ ꯅꯃꯥ ꯅꯄꯥꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯉꯥꯡꯂꯣ ꯑꯗꯨꯕꯣ? ꯔꯥꯅꯤ ꯀꯧꯕꯤ ꯑꯃꯥꯏꯕꯤ, ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯒꯤ ꯌꯨꯝꯁꯦ ꯅꯪꯅ ꯄꯥꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯌꯨꯛꯁꯤꯗ ꯈꯠꯅꯕ ꯍꯧꯒꯅꯨꯀꯣ꯫ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯗꯤ ꯁꯩꯇ, ꯅꯪꯒꯨꯝꯕꯁꯤꯗꯤꯅꯦ ꯌꯨꯝꯗ ꯂꯣꯏꯕ ꯍꯨꯏꯅ ꯍꯦꯟꯅ ꯐꯩ꯫ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯕ? ꯑꯃꯨꯛꯀ ꯍꯥꯏꯌꯨꯅꯦ꯫ ꯑꯩꯕꯨ ꯍꯨꯏꯅ ꯍꯦꯜꯂꯦꯕ? ꯑꯩꯕꯨ ꯍꯨꯏꯅ ꯃꯍꯦꯜꯂꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯤꯅꯣ? ꯑꯩꯕꯨ ꯄꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯍꯨꯏ ꯂꯣꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯩꯗꯤ ꯃꯤ ꯅꯠꯇꯦ, ꯍꯨꯏꯅꯤ ꯍꯨꯏ꯫ ꯄꯤꯁꯛꯅ ꯁꯥꯎꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯃꯥꯅ ꯃꯥꯕꯨ ꯈꯥꯝꯂꯤ, ꯔꯥꯅꯤꯅꯁꯨ ꯃꯥꯕꯨ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯥꯝꯕ ꯉꯝꯈꯤꯗꯦ꯫ ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯠꯇꯦ, ꯑꯩꯗꯤ ꯍꯨꯏꯅꯤ ꯍꯨꯏ, ꯌꯨꯝꯁꯤꯒꯤ ꯍꯨꯏ, ꯑꯗꯨꯅ ꯑꯩ ꯆꯠꯅꯤꯡꯕ ꯃꯐꯝ ꯆꯠꯅꯤ꯫ ꯄꯤꯁꯛ, ꯅꯪ ꯋꯥꯈꯜ ꯑꯝꯇ ꯐꯥꯊꯧꯋꯣ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯝꯇ ꯐꯖꯅ ꯈꯜꯂꯣ꯫ ꯅꯪꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯅꯪꯒꯤ ꯑꯄꯣꯛꯄꯁꯤꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯗꯣꯏꯅꯣ? ꯑꯩꯗꯤ ꯍꯨꯏꯅꯦ, ꯃꯤ ꯅꯠꯇꯤꯌꯦ, ꯑꯩ ꯆꯠꯂꯦ, ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯣꯏ꯫ ꯃꯃꯥ ꯊꯣꯏꯕꯤꯅ ꯀꯞꯇꯨꯅ ꯃꯥꯕꯨ ꯊꯦꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯈꯤꯗꯦ꯫ ꯄꯤꯁꯛꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯑꯝꯇ ꯈꯥꯝꯃꯨ,
Nang kari kita mina lady no. Amta kamo na sana pase. Chakrishana. Adamak Chakrishana ma. Mana yumasi tatolo kadai dilegi haribano. Ngayaki ashawani. Ma wakal kambang amamini. No madi soidani yumasi da amuk halakani. Ine. Aina lakpadagi thawali bangaktane. Nachabu ngakpiyo ine. Isa kay sulandi. Maabu warak bibase. Yam haraban. Mana wakal tarak pangariban. Adubu mahak yumasi oina thadok na sakri. Masiro. Aina isa pupagi mahay. Ine. Kay suwaro no. Mahasoy na halakani. Mana kaday maphamda chalaga laydoy no. Mahasoy na lakani ine. Pare. Ini susak thong lukhige. Nangi ma amase chakla mamani. Ai thong biramagi ine. Kadai hangam do ai putpiragi. Yani ine rani ine thong lagi. Ine ai thong birage bangasidi. Nasagi khuthong se hawbri yengoba. Mama yai mana nutigi nangi khuthong khakta sabado pelamani ba. Aduna ngasidi ai ki amuk sarasanu. Pare pare. Isana thong luro. Yam hauna thong. Moi pabong nang su khongkol hambiruro. Nasadu kadai selamgani. Nang bo mukta thitokpana pharoitra. Yumda amuk hana halaklaroi haibanatra. Mana chatbabu kadai selamgani. Horen namit taramdaida amuk halakani. Mana yumda amuk halaklaroi haikhiba kuirabani. Adubu adum halaklibadudi. Adudi karigi aibu khamu khairibana. Nang shidi kadai ising amta puro. Khonga si mon mole amta chamthoke. Thoibine ising pubirakduna yarmana khongkul hamle. Hamdo poloiraga sumang phamduna magi nabi thoibige wari watai tawram. Rani se yumda toina lakpase ekhoi huidu pambadi mali se. Huidu amuk panbiranu nasa nupana amuk tarabadi amuk khana jainani. Rani di imong nupinida nang kari khalige. Isana wakhal tarakpa ngairibani ne. Mana hek mi ama oina ba tawraba. Rani se Imo oina ba haijaba chattoribani. Aikhoina mabu wakhal tarakpa ngaibase kuiri kuire. Karigumba mana wakhal taraktrabadi ibema se migi oikigedoribra. Aidi isana wakhal taraktribado. Rani se imo oirabadi isa nupa se soidana phagani khali. Nupe nang amukta khalu. Isa phattaba sigi maramna aina haijaba chatribani ne. Mi na masa waraktaba masa phattaba nupa asida. Isa nupi piba yaroi hairabadi loirene. Adudi yam lai. Makhoi ani chalhalaga loire. Ibe masina yarabadi wa loire. Nang sidi lai na khali hai. Aina khali basidi matha sai ko. Isa sigi matausi yenglaga. Mapa aidi mimangda thopa sutalle. Nasabu nungsibirabadi nasa nupagi phanaba tawba haibase soidrabani. Aikhoina warakpada tabidradi. Imauksina waraklabadi kari oini yengsina. Madushi Mana haibada yabri yingbatar. Hare, mapa ai masi pangthoktoba yatre. Rani na chak thongba loiraga chakhumdagi tholaktuna chak chanaba hawdokpa lagle. Ine, chak loire ngihak leiraga chabiro. Mama chak loirabani. Adudi ine ai amuk chalage hayeng amuk lake. Isa sidi maram mokreda ko. Ibungo pisak leitabasidi ma halaklaga hayeng amuk laupo. Nangi imong sing nathiramani chalo chalo. Hoi ne mama nasa sesere. Tapi sakto hayeng ai lakani tambiu ko. Hoi da. Nangi tapi sakto soidana amuk halakani. Hayeng amuk lau. Rani su harauna mayumda hanki yai magamagi nupiga su Rani na thongba chaktu momo nok na harauna yam hauna chaki. Namit taramdaida pisak na chak lamraduna mayumda amuk halaki. Mana halakadaba asi ikaibadi phauram. Yumda amuk halaklaroi haikibani se. As thokpani dai se. Aigi yum natana nungaiba leirum kodro. Hera aigi yumne aigi ima ipane mitop nate. Chak lamlabasu nada nirune. Kanati chapna pharani. Mamge tawrakpada pisakna mayumda amuk halaki. Mana tumina kanasu khangandana laki. Mapana macha lakpado khanglabada khangdaba saduna. Kananu yumda lona changlakliba Hai, kari huran ki haidana changlakliba no ne. Moi pabong huran ba changlakpa jatlo. Nangna lauribadubo. Yai matumina. Nate. Nacha nupa amuk haraklaba male.
ꯅꯪꯕꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯆꯠꯂꯣ ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯑꯩ ꯆꯠꯂꯒꯅꯦ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯈꯤ ꯊꯣꯏꯕꯤꯅ ꯇꯨꯃꯤꯟ ꯆꯠꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯕ ꯆꯠꯇꯨꯅ ꯇꯨꯃꯤꯟꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯨ ꯍꯥꯡꯉꯤ ꯃꯆꯥ ꯄꯤꯁꯛꯇꯤ ꯁꯥꯎꯕ ꯁꯥꯗꯨꯅ ꯇꯧꯁꯤꯟꯅꯈꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯃꯥꯡꯂꯨꯔꯤꯕꯅꯣ ꯅꯃꯥꯅꯄꯥ ꯑꯩꯈꯣꯏꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯅꯪꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯈꯤꯕꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯈꯟꯗꯅ ꯂꯩꯔꯕꯅꯤ ꯀꯅꯥꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯤꯕ ꯅꯈꯣꯏꯅ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ ꯃꯥꯜꯂꯤꯗ ꯇꯧꯔꯤꯁꯦ ꯏꯆꯥꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯆꯥꯛ ꯆꯥꯔꯨꯁꯨ ꯆꯠꯂꯣ ꯏꯃꯧꯅ ꯊꯣꯡꯕ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯌꯥꯝ ꯍꯥꯎꯕ ꯃꯊꯦꯜꯗꯣ ꯂꯩꯍꯧꯕꯅꯤ ꯅꯪꯒꯤ ꯁꯔꯨꯛ ꯈꯥꯛꯄꯤꯕꯅꯤ ꯆꯠꯂꯣ ꯍ ꯀꯔꯤ ꯅꯃꯧ ꯅꯨꯄꯤꯅ ꯊꯣꯡꯕꯕ ꯀꯅꯥꯅꯣ ꯅꯃꯧ ꯅꯨꯄꯤꯑꯗꯤ ꯏꯁ ꯈꯪꯗꯕ ꯁꯥꯔꯤꯌꯦ ꯍꯣ ꯏꯃꯥ ꯀꯣꯟꯅ ꯍꯥꯏꯒꯦ ꯏꯃꯧꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯅꯃꯧ ꯅꯨꯄꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯕꯣ ꯍꯣ ꯌꯥꯔꯦ ꯆꯥꯛꯇꯣ ꯍꯥꯟꯅꯅꯦ ꯆꯥꯔꯨꯔꯣ ꯏꯃꯥ ꯑꯩ ꯏꯇꯣꯝꯇ ꯆꯠꯀꯗꯕ ꯏꯀꯥꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯏꯕꯨꯡꯉꯣ ꯅꯃꯥꯅꯄꯥ ꯑꯩꯈꯣꯏꯁꯤ ꯃꯤꯇꯣꯞ ꯅꯠꯇꯦ ꯆꯠꯂꯣ ꯆꯥꯛꯇꯨ ꯆꯥꯔꯨꯔꯣ ꯄꯤꯁꯛꯅ ꯆꯥꯛꯈꯨꯝꯗ ꯆꯠꯂꯒ ꯆꯥꯛ ꯆꯥꯅꯕ ꯆꯪꯂꯦ ꯃꯃꯥ ꯊꯣꯏꯕꯤꯅ ꯃꯄꯨꯔꯣꯏꯕ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯄꯤꯁꯛ ꯍꯜꯂꯛꯄꯒꯤ ꯄꯥꯎ ꯇꯝꯈꯤ ꯅꯆꯥꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯆꯥꯅꯨꯄꯥꯁꯦ ꯆꯥꯛ ꯂꯥꯝꯂꯕꯁꯨ ꯃꯔꯨꯞꯁꯤꯡꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕꯁꯦ ꯍꯩꯅꯗꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯀꯗꯥꯏ ꯃꯐꯝꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯃꯃꯥ ꯃꯄꯥꯒꯤ ꯌꯨꯝꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯁꯦ ꯅꯪꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯧꯗꯨꯒ ꯃꯥꯟꯅꯗ꯭ꯔꯣ ꯍꯦꯔ ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯆꯥꯅ ꯃꯄꯥꯒꯤ ꯃꯇꯧ ꯇꯝꯗ꯭ꯔꯗꯤ ꯀꯅꯥꯒꯤ ꯃꯇꯧ ꯇꯝꯗꯣꯏꯅꯣ ꯑꯗꯣ ꯅꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕꯁꯤꯗꯤ ꯀꯅꯥꯒꯤ ꯃꯇꯧ ꯑꯣꯏꯗꯣꯏꯕ ꯅꯪꯒꯤ ꯃꯥꯜꯂꯤ ꯑꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤꯅꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗ ꯂꯩꯀꯥꯏꯗ ꯃꯤꯡꯒ ꯆꯠꯂꯝꯂꯤꯕꯖꯥꯠꯅꯤ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯣꯏꯕ ꯂꯥꯛꯄꯗ ꯎꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯨꯏ ꯑꯉꯥꯎꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯈꯤꯕꯁꯤꯡꯗꯨ ꯀꯥꯎꯔꯕ꯭ꯔꯣ ꯑꯩꯕꯨ ꯍꯨꯏ ꯑꯉꯥꯎꯕꯒꯨꯝꯕꯕ ꯆꯩꯅ ꯀꯟꯗ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯇꯣꯛꯍꯧꯔꯣ ꯐꯥꯒꯤꯗꯒꯤ ꯑꯃꯨꯛ ꯈꯠꯅꯔꯛꯀꯅꯤ ꯏꯕꯥꯅꯤ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯤ ꯍꯨꯏꯗꯤ ꯄꯥꯝꯗꯕꯖꯥꯠꯅꯤꯅꯦ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤ ꯍꯨꯏꯔꯣ ꯍꯥ ꯅꯪꯒꯤ ꯆꯤꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯤꯕꯨ ꯍꯨꯏ ꯍꯧꯗꯣꯡꯒ ꯁꯟꯒ ꯍꯦꯛ ꯆꯥꯡꯗꯝꯅꯕꯁꯤ ꯇꯣꯛꯎꯅꯦ ꯍꯣ ꯅꯈꯣꯏꯒꯤ ꯅꯇꯧꯗꯨꯗꯅꯦ ꯑꯩꯅꯅꯦ ꯅꯈꯣꯏꯁꯤ ꯍꯨꯏ ꯍꯧꯗꯣꯡꯒ ꯆꯥꯡꯗꯝꯅꯔꯤꯕꯁꯦ ꯌꯥꯔꯤ ꯇꯣꯛ ꯅꯆꯥꯅꯨꯄꯥ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯍꯧꯗꯣꯡꯗꯨ ꯄꯜꯂꯅꯨ ꯍꯌꯦꯡ ꯏꯃꯧ ꯑꯣꯏꯒꯗꯕ ꯔꯥꯅꯤ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯥ ꯑꯍꯤꯡꯁꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯂꯒ ꯍꯌꯦꯡ ꯑꯌꯨꯛꯇ ꯏꯃꯧ ꯑꯣꯏꯒꯗꯕꯤ ꯑꯗꯨꯅ ꯂꯣꯟꯕ ꯆꯥꯗꯣ ꯊꯛꯀꯦ ꯍꯩ ꯊꯛꯎ ꯑꯩꯅ ꯂꯣꯟꯕ ꯆꯥꯗꯤ ꯌꯥꯝ ꯍꯥꯎꯇ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯆꯥ ꯂꯣꯟꯕ ꯊꯛꯇꯨꯅ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯧ ꯅꯨꯄꯤꯅ ꯁꯣꯟꯗꯅ ꯂꯩꯅꯦ ꯇꯨꯝꯃꯨ ꯅꯃꯧ ꯅꯨꯄꯤꯒꯤ ꯆꯥꯗꯣ ꯃꯪꯗꯒ ꯑꯃꯨꯛ ꯊꯛꯀꯅꯤꯀꯣ ꯍꯌꯦꯡ ꯏꯃꯧ ꯅꯨꯄꯤ ꯌꯥꯍꯧ ꯉꯟꯕ꯭ꯔꯥ ꯊꯦꯡꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯌꯨꯛꯇ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯃꯀꯨꯕꯣꯏꯒꯤꯗꯃꯛ ꯊꯛꯅꯅꯕ ꯆꯥ ꯂꯣꯟꯕꯤꯗꯨꯅ ꯑꯩꯕꯨ ꯆꯥ ꯊꯛꯂꯁꯤꯅ ꯀꯧꯔꯛꯂꯕ ꯑꯁꯦꯡꯕ ꯑꯐꯕ ꯏꯃꯧ ꯐꯪꯂꯦꯅ ꯍꯥꯏꯕ ꯌꯥꯏ ꯌꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯋꯥꯈꯟꯒꯗꯤ ꯍꯦꯛ ꯌꯧꯔꯝꯂꯦ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯈꯟꯈꯤꯅꯨꯀꯣ ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯦꯡꯕꯗ ꯀꯩꯅꯣꯃꯗꯤ ꯏꯇꯧ ꯇꯧꯕꯒꯨꯝꯅ ꯎꯏ ꯅꯃꯧ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯏꯄꯥꯛꯇ ꯇꯥꯎꯕꯒꯨꯝꯅ ꯂꯩꯔꯤꯉꯩꯁꯤꯗ ꯃꯊꯪ ꯔꯥꯅꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯊꯣꯛꯂꯦ ꯔꯥꯅꯤꯒꯤ ꯃꯃꯥ ꯆꯥꯎꯕꯤꯅꯁꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯔꯝ ꯏꯕꯦꯝꯃ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯅꯪꯅ ꯊꯣꯡꯒꯦꯅ ꯏꯔꯨꯖꯊꯣꯛꯂꯤꯔꯣ ꯅꯃꯥ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯔꯤꯔꯣ ꯇꯧꯍꯩꯗꯦꯀꯣ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯦ ꯑꯗꯨꯅ ꯏꯔꯨꯖꯊꯣꯛꯄꯅꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯍꯣꯔꯦꯟ ꯈꯔ ꯇꯞꯅ ꯆꯠꯄꯗꯤ ꯌꯥꯗꯕ꯭ꯔꯣ ꯏꯃꯥ ꯉꯟꯅ ꯆꯠꯇ꯭ꯔꯗꯤ ꯑꯩ ꯊꯕꯛꯇꯣ ꯌꯥꯔꯔꯣꯏ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯉꯟꯇꯥ ꯆꯠꯇꯕ ꯌꯥꯗꯦ ꯑꯣ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯑꯗꯨꯗꯤ ꯃꯇꯝꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯔꯥꯅꯤꯅ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯐꯤꯔꯣꯜ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯔꯒ ꯄꯤꯁꯛ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯅꯤꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯄꯨꯄꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯇꯧꯕꯅꯤ ꯃꯧꯁꯤꯡꯅ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪꯗꯤ ꯌꯥꯍꯧ ꯉꯟꯕ ꯆꯦꯛꯂꯥꯒꯨꯝꯅꯤ ꯆꯠꯂꯣ ꯔꯥꯅꯤꯁꯨ ꯁꯨꯝ ꯂꯥꯛꯄꯗ ꯄꯤꯁꯛ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥꯝꯇ ꯍꯧꯒꯠꯅꯈꯤꯗ꯭ꯔꯤ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥ ꯂꯣꯟꯗꯨꯅ ꯆꯥ ꯁꯦꯝꯂꯦ ꯃꯥꯅ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯂꯦ
ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯒ ꯙꯨꯞ ꯁꯨꯀꯠꯇꯨꯅ ꯑꯌꯨꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤ꯫ ꯔꯥꯅꯤꯅ ꯙꯨꯞ ꯆꯨꯈꯠꯂꯤꯕ ꯑꯗꯨꯒꯤ ꯃꯅꯝ ꯌꯥꯏꯃꯅ ꯇꯥꯈꯤ꯫ ꯙꯨꯞꯁꯤꯗꯤ ꯃꯅꯝꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯊꯪꯅꯕꯁꯤꯡꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯊꯪꯅꯔꯤꯕ ꯂꯩꯀꯥꯏꯒꯤꯔꯥ? ꯕꯦꯕꯤ ꯍꯧꯒꯠꯂꯣ, ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯙꯨꯞꯀ ꯆꯨꯈꯠꯇꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯕ ꯃꯥꯜꯂꯦ, ꯅꯪꯗꯤ ꯑꯁ ꯇꯜꯂꯦꯗꯀꯣ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯀꯅꯥ ꯑꯣꯏꯔꯝꯅꯤ, ꯅꯪꯕꯨ ꯀꯥꯎꯔꯕꯣ? ꯑꯍꯤꯡꯗ ꯅꯪꯅ ꯍꯥꯏꯈꯤꯕ ꯅꯃꯧ ꯅꯨꯄꯤ ꯉꯟꯇꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯔꯕ꯭ꯔꯣ? ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯔꯦꯗꯅ, ꯍꯩ ꯑꯩ ꯍꯧꯒꯠꯂꯒ ꯌꯦꯡꯂꯨꯈꯤꯒꯦ ꯍꯩ꯫ ꯌꯥꯏꯃꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯙꯨꯞ ꯃꯅꯝ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ, ꯀꯅꯥꯅ ꯆꯨꯈꯠꯂꯤꯕꯅꯣ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯦ꯫ ꯔꯥꯅꯤꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯌꯥꯏꯃꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯦ꯫ ꯙꯨꯞ ꯃꯅꯝ ꯑꯁꯦ ꯑꯇꯩ ꯀꯗꯥꯏꯗꯒꯤꯁꯨ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏꯒꯤꯅꯦ, ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯔꯥꯅꯤꯅꯅꯤꯅꯦ꯫ ꯑꯁꯦꯡꯕꯔ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯔꯕꯗꯤ ꯑꯣꯟꯊꯣꯛ ꯏꯀꯥꯏꯖꯈ꯭ꯔꯦꯗꯀꯣ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯗꯧꯔꯤꯕꯅꯣ? ꯏꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯆꯥꯁꯤꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯏꯆꯥꯅ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯤ꯫ ꯏꯁ, ꯇꯧꯔꯤꯕꯁꯤ ꯑꯩꯗꯤ ꯏꯀꯥꯏꯖꯈ꯭ꯔꯦꯗꯀꯣ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯔꯒ ꯔꯥꯅꯤꯒꯤ ꯃꯃꯥꯗ ꯇꯝꯂꯕꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯄꯤꯁꯛꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯤꯠ ꯃꯥꯏ ꯇꯥꯅꯕ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯅ ꯁꯨꯃꯥꯡꯒꯤ ꯋꯥꯏ ꯇꯩꯔꯝꯕ ꯙꯨꯞ ꯆꯨꯈꯠꯂꯝꯕꯗꯨ ꯎꯔꯦ꯫ ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯍꯧ ꯉꯟꯈ꯭ꯔꯦꯗ, ꯅꯍꯥꯟꯈꯩꯗꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ꯫ ꯃꯃꯥ ꯊꯣꯏꯕꯤꯁꯨ ꯃꯤꯠ ꯃꯥꯏ ꯇꯥꯅꯕ ꯊꯣꯛꯂꯛꯄꯗ ꯄꯤꯁꯛꯅ ꯉꯛꯂꯤ꯫ ꯑꯦ, ꯀꯩꯅꯣ ꯏꯃꯥ, ꯅꯪꯕꯨ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ ꯋꯥꯏ ꯇꯩꯕ ꯙꯨꯞ ꯆꯨꯈꯠꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯨꯝꯃꯤ ꯑꯣꯏꯔꯦ? ꯍꯣ, ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯥꯛꯀꯦ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯅꯪ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ꯫ ꯀꯅꯥ ꯂꯥꯛꯀꯦ, ꯔꯥꯅꯤꯔꯣ? ꯌꯦꯡꯂꯨꯔꯣ ꯀꯅꯥꯅꯣꯗꯣ꯫ ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯁꯥ ꯅꯁꯥꯅ ꯌꯥꯅꯔꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ? ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯁꯨ ꯉꯥꯏꯔꯤ, ꯑꯗꯨꯒ ꯅꯁꯥ ꯅꯁꯥꯅ ꯌꯥꯅꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯨ? ꯄꯤꯁꯛꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯔꯥꯅꯤꯅ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯍꯦ ꯔꯥꯅꯤ ꯀꯧꯕꯤ, ꯑꯐꯥꯎꯕꯤ, ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ? ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯪꯒ ꯅꯨꯡꯁꯤꯅꯒꯦꯕ? ꯍꯣ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯒ ꯂꯣꯏꯔꯦ꯫ ꯅꯪ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯅꯠꯇꯦ, ꯅꯪ ꯇꯧꯔꯤꯕꯁꯨ ꯆꯨꯝꯕ꯭ꯔꯕ? ꯍꯥ, ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯃꯤꯒꯤ ꯌꯨꯝꯗ ꯃꯧ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯦ? ꯇꯧꯍꯩꯗꯦꯀꯣ, ꯃꯧ ꯑꯣꯏꯅꯤꯡꯉꯗꯤ ꯍꯥꯟꯅ ꯌꯨꯝ ꯄꯥꯟꯒꯗꯕ, ꯈꯪꯉꯕ? ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯌꯨꯝꯗꯨꯗ ꯂꯥꯛꯇꯨꯅ ꯃꯧ ꯁꯥꯕ ꯌꯥꯗꯕ꯭ꯔꯣ? ꯑꯁ, ꯑꯗꯨ ꯇꯧꯍꯩꯗꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯤꯡꯉꯗꯤ ꯍꯥꯟꯅ ꯏꯃꯥꯒ ꯏꯄꯥꯒ ꯈꯪꯍꯟꯕꯅ ꯐꯅꯤ, ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯈꯟꯅꯅꯕ꯫ ꯑꯗꯨꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯄꯥꯕꯨꯡꯗ ꯍꯥꯏꯖꯕ ꯆꯠꯂꯨ ꯇꯝꯃꯨꯔꯣ꯫ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯇꯞꯅ ꯀꯣꯟꯅ ꯑꯩꯈꯣꯏꯅꯤ ꯈꯟꯅꯈꯤꯁꯦ, ꯃꯇꯝ ꯈꯔ ꯋꯥꯠꯂꯤ꯫ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯃꯧ ꯁꯥꯕꯗꯣ ꯃꯤꯅ ꯎꯔꯗꯤ ꯂꯩꯀꯥꯏꯗ ꯋꯥ ꯋꯥ ꯂꯥꯎꯅꯅ ꯉꯥꯡꯅꯅꯤ꯫ ꯉꯥꯡꯅꯁꯅꯨ, ꯑꯩꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯀꯅꯤ꯫ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯤꯕꯨ ꯌꯥꯗꯕ꯭ꯔꯣ? ꯑꯁ, ꯅꯪꯒ ꯉꯥꯡꯅꯕꯁꯤꯗꯤ ꯂꯣꯏꯔꯦ, ꯅꯪ ꯊꯣꯛꯄ ꯇꯧꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯟꯗꯕ, ꯅꯪꯅ ꯀꯔꯝꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯣ, ꯍꯥ? ꯏꯕꯦꯝꯃ, ꯆꯥꯗꯨꯕꯨ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯕꯗꯤ ꯄꯨꯔꯛꯂꯣ, ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯗꯨ ꯊꯛꯂꯒꯦ ꯍꯩ꯫ ꯄꯤꯁꯛꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯔꯥꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯃꯨꯛ ꯇꯧꯗꯅꯕ ꯍꯥꯏꯈꯤ꯫ ꯄꯥꯕꯨꯡ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯌꯨꯝꯗ ꯀꯧꯗꯨꯅ ꯆꯥ ꯂꯣꯜꯍꯜꯂꯤꯕꯁꯤꯕꯨ ꯅꯁꯥꯗꯤ ꯄꯥꯝꯖꯗꯦꯀꯣ? ꯑꯩ ꯁꯥꯎꯔꯗꯤꯅꯦ ꯃꯧꯒ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤ ꯉꯁꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯝꯇ ꯇꯞꯊꯈꯣ꯫ ꯅꯨꯄꯤ ꯃꯆꯥꯁꯤ ꯌꯨꯝꯗ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯄ, ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯅꯪ ꯑꯝꯇꯗꯤ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯥꯡꯊꯣꯛ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ, ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤꯅ꯫ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯃꯧ ꯁꯥꯕꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕꯅꯦ, ꯃꯁꯤꯕꯨ ꯇꯧꯕ ꯍꯧꯅꯕ꯭ꯔꯕ? ꯍꯣꯏꯅꯦ ꯃꯣꯏ ꯄꯥꯕꯨꯡ, ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯌꯥꯝ ꯆꯨꯝ꯫ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯙꯨꯞ ꯆꯨꯈꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯤ ꯄꯥꯝꯖꯗꯦ, ꯃꯗꯨ ꯑꯩꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯥꯅ ꯇꯧꯔꯕꯁꯨ ꯅꯪꯅ ꯇꯧꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩꯗ꯫ ꯀꯔꯤꯅꯣ ꯅꯃꯥꯅ ꯆꯥꯅ ꯃꯁꯤꯗ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯦ? ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ, ꯋꯥ ꯂꯣꯏꯔꯦ꯫ ꯕꯦꯝꯃ, ꯍꯩ ꯆꯥꯗꯨ ꯄꯨꯔꯛꯂꯣ ꯍꯩ꯫ ꯔꯥꯅꯤꯅ ꯃꯀꯣꯛꯇ ꯐꯤ ꯈꯨꯝꯗꯨꯅ ꯆꯥꯗꯨ ꯄꯨꯔꯛꯂꯦ꯫ ꯃꯥꯅ ꯆꯥꯗꯨ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛ ꯑꯗꯨꯒ ꯄꯤꯁꯛꯀꯤꯗꯃꯛꯁꯨ ꯄꯤꯕꯤꯔꯛꯂꯦ꯫ ꯑꯁ, ꯃꯁꯤꯅꯤꯗꯅ ꯃꯧ ꯍꯥꯏꯕꯁꯦ꯫ ꯀꯗꯥꯏ ꯀꯗꯥꯏ ꯆꯥꯗꯨꯗꯤ? ꯍꯥꯎꯈ꯭ꯔꯦꯗ ꯆꯥꯁꯤꯗꯤ꯫ ꯄꯤꯁꯛ ꯑꯃꯁꯨꯡ ꯃꯃꯥ ꯊꯣꯏꯕꯤꯗꯤ ꯆꯥ ꯊꯛꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯗꯨ ꯊꯛꯅꯅꯕ ꯔꯥꯅꯤꯅ ꯃꯅꯦꯝꯕꯣꯛꯇ ꯍꯥꯏꯈꯤ꯫ ꯏꯃꯥ,
ꯅꯃꯧꯅ ꯂꯣꯟꯕ ꯆꯥꯁꯦ ꯑꯝꯇꯗꯤ ꯊꯛꯎ ꯆꯥꯛꯁꯨ ꯊꯣꯡꯕꯤꯔꯝꯃꯒꯦ ꯊꯣꯏꯕꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯆꯥꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ ꯍꯩ ꯅꯪꯅ ꯂꯣꯟꯕꯗꯨꯒ ꯐꯅ ꯌꯥꯝ ꯈꯦꯠꯅꯔꯦ ꯍꯩ ꯊꯣꯏꯕꯤꯅ ꯆꯥꯗꯨ ꯂꯧꯗꯨꯅ ꯊꯛꯂꯦ ꯃꯥꯅ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯍꯥꯏꯕ ꯏꯟꯕꯤꯔ ꯏꯟꯗꯕꯤꯔ ꯆꯥꯡ ꯌꯦꯡ ꯇꯧꯔꯝꯃꯤ ꯏꯕꯦꯝꯃ ꯆꯥꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯈꯔ ꯌꯥꯝ ꯊꯨꯝꯂꯦ ꯑꯗꯨꯅ ꯑꯅꯧꯕ ꯑꯃꯃꯨꯛ ꯁꯦꯝꯂꯨ ꯃꯃꯥ ꯆꯞ ꯆꯥꯔꯕꯅꯤꯅꯦ ꯆꯥꯁꯦ ꯏꯕꯦꯝꯃ ꯁꯦꯝꯃꯨꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯥꯕꯨꯡ ꯑꯅꯧꯕ ꯑꯃꯨꯛ ꯁꯦꯝꯕꯤꯔꯒꯦ ꯏꯃꯥꯒꯤꯗꯃꯛ ꯔꯥꯅꯤꯅ ꯃꯅꯦꯝꯕꯣꯛꯀꯤꯗꯃꯛ ꯅꯧꯅ ꯆꯥ ꯑꯃꯨꯛ ꯁꯦꯝꯕꯤꯗꯨꯅ ꯃꯅꯦꯝꯕꯣꯛꯇ ꯄꯤꯈꯤ ꯃꯅꯦꯝꯕꯣꯛꯅꯁꯨ ꯆꯥꯗꯨ ꯊꯛꯈꯤ ꯃꯅꯦꯝꯕꯣꯛ ꯊꯣꯏꯕꯤꯅ ꯌꯥꯝ ꯍꯥꯎꯔꯦ ꯏꯃꯧ ꯅꯨꯄꯤꯅ ꯂꯣꯟꯕ ꯆꯥꯁꯦ ꯄꯤꯁꯛꯇꯤ ꯆꯥꯁꯦ ꯊꯛꯂꯣꯏ ꯍꯥꯏꯔꯤꯔꯥ ꯊꯛꯀꯅꯤ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯕꯦꯝꯃ ꯃꯤꯠ ꯃꯥꯏ ꯇꯥꯕ ꯂꯣꯏꯔꯝꯈꯤꯔꯣꯏ ꯌꯥꯍꯧꯅ ꯊꯦꯡꯕꯅ ꯑꯗꯨꯅꯗꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗ ꯃꯥꯕꯨ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯇꯝꯕꯤꯒꯅꯤ ꯃꯈꯣꯏꯅ ꯆꯥꯗꯨ ꯊꯛꯄ ꯂꯣꯏꯔꯕꯗ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯈ꯭ꯔꯦ ꯄꯤꯁꯛꯁꯨ ꯆꯥꯗꯨ ꯊꯛꯄ ꯂꯣꯏꯔꯒ ꯂꯧꯕꯨꯛꯇ ꯂꯧꯔꯤ ꯁꯨꯕ ꯆꯠꯈꯤ ꯔꯥꯅꯤꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯃ ꯑꯃꯁꯨꯡ ꯊꯣꯏꯕꯤ ꯑꯍꯜ ꯑꯣꯏꯔꯛꯂꯦ ꯄꯤꯁꯛꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯍꯦꯟꯈꯤꯗꯨꯅ ꯃꯌꯨꯝ ꯄꯥꯟꯗꯅ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯅ ꯂꯩꯈꯤ ꯃꯇꯝ ꯑꯃꯗ ꯃꯧ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯧ ꯁꯥꯕꯤ ꯔꯥꯅꯤꯁꯨ ꯂꯩꯁꯥꯕꯤ ꯁꯥꯔꯤ ꯑꯣꯏꯅ ꯂꯩꯈꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯁꯥꯔꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯗꯕꯁꯨ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ ꯅꯍꯥꯟ ꯏꯈꯥꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯃꯌꯨꯝ ꯄꯥꯟꯅꯗꯅ ꯃꯆꯥ ꯂꯩꯔꯦ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯔꯥꯅꯤꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯗꯦ ꯊꯣꯛꯀꯗꯕ ꯏꯀꯥꯏꯔꯝꯃꯤ ꯃꯥꯅ ꯃꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯤꯌꯥꯝꯅ ꯇꯠꯇꯅ ꯃꯥꯕꯨ ꯂꯛꯅꯕꯤ ꯆꯥꯎꯕꯤꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯛꯅꯔꯤꯕꯁꯤ ꯏꯀꯥꯏꯕ ꯐꯥꯎꯕ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯅ ꯅꯪꯕꯨ ꯂꯛꯅꯔꯤꯕꯁꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯂꯛꯅꯗꯅꯕ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯐꯥꯎꯕ ꯑꯩ ꯊꯣꯛꯅꯤꯡꯗ꯭ꯔꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯅꯃꯥ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯄꯤꯁꯛꯈꯣꯏꯒꯤ ꯌꯨꯝꯗ ꯑꯝꯇ ꯆꯠꯈꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯍꯦꯜꯂꯕꯅꯤ ꯅꯪꯕꯨ ꯔꯥꯅꯤꯗꯣ ꯑꯝꯇꯗꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕ ꯍꯣꯠꯅꯕꯅ ꯐꯅꯤꯗ ꯄꯥꯕꯨꯡ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯩ ꯌꯨꯝ ꯄꯥꯟꯒꯗꯕ ꯌꯥꯝ ꯇꯜꯂꯤ ꯏꯕꯨꯡꯉꯣ ꯅꯪ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯗꯣꯏꯅꯣ ꯅꯪ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕ ꯌꯥꯗꯦꯅꯦ ꯄꯥꯕꯨꯡ ꯃꯇꯝꯅ ꯊꯣꯛꯑꯕ ꯑꯃ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤꯗ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯃꯄꯥ ꯃꯆꯥꯁꯨ ꯉꯥꯡꯅꯔꯤꯉꯩꯗ ꯔꯥꯅꯤꯒꯤ ꯃꯃꯥ ꯆꯥꯎꯕꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯦ ꯍꯩꯃꯥ ꯏꯇꯥ ꯅꯪ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯀꯥꯈꯠꯁꯤ ꯏꯇꯥꯒꯤꯗꯃꯛ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯔꯛꯀꯦ ꯐꯝꯂꯝꯃꯨ ꯏꯇꯥ ꯆꯥꯎꯕꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯤ ꯌꯨꯝꯗ ꯀꯣꯏꯔꯛꯇꯕ ꯀꯨꯏꯔꯦ ꯀꯔꯤ ꯂꯩꯔꯒꯦ ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗꯕ ꯖꯥꯠꯂꯥ ꯃꯥ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯗꯕ ꯌꯥꯝ ꯏꯀꯥꯏꯖꯔꯤꯌꯦ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯛꯅꯕꯤꯕꯗꯨꯗ ꯏꯀꯥꯏꯖꯔꯤꯌꯦ ꯁꯤꯁꯦ ꯏꯇꯥ ꯋꯥꯔꯝꯂꯅꯤ ꯏꯁꯤꯡꯁꯦ ꯊꯛꯁꯤꯁꯦ ꯏꯇꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯔꯥꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯈꯪꯗꯦ ꯏꯆꯥꯅꯨꯄꯥꯗꯣ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯔꯕꯁꯨ ꯑꯝꯇ ꯇꯥꯗꯦ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯅ ꯂꯩ ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝ ꯂꯩꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯒꯦ ꯈꯜꯂꯤꯕ ꯖꯥꯠꯂꯥ ꯀꯗꯥꯏꯅꯣ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯃꯃꯥ ꯊꯣꯏꯕꯤꯅ ꯃꯆꯥꯅꯨꯄꯥꯗꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯅꯕ ꯀꯧꯈꯤ ꯄꯤꯁꯛꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯀꯔꯤ ꯇꯥꯛꯄꯤꯗꯣꯏꯅꯣ ꯏꯃꯥ ꯅꯆꯥ ꯂꯩꯖꯔꯦ ꯏꯕꯨꯡꯉꯣ ꯄꯤꯁꯛ ꯅꯪ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯕ ꯄꯥꯝꯃꯤ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯏꯃꯥ ꯏꯄꯥꯒ ꯑꯣꯏꯅ ꯉꯥꯡꯅꯕꯤꯔꯣ ꯑꯩ ꯌꯥꯎꯍꯟꯕꯤꯔꯅꯨ ꯐꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯅꯆꯥꯅꯨꯄꯥꯁꯤꯒꯁꯤ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯇꯧꯈꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯁꯤ ꯍꯣꯏ ꯌꯥꯅꯤ ꯅꯨꯃꯤꯠ ꯃꯇꯝ ꯂꯦꯞꯅꯔꯁꯤ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯃꯇꯝ ꯂꯦꯞꯅꯔꯕ ꯃꯇꯨꯡꯗ ꯆꯥꯎꯕꯤ ꯃꯌꯨꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯈꯤ ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯅꯨꯊꯪꯁꯤꯗ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯒ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏꯔꯕ ꯏꯕꯦꯝꯃ ꯅꯪꯒꯤꯗꯃꯛꯇ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯏꯃꯨꯡꯅꯁꯨ ꯂꯨꯍꯣꯡꯅꯕ ꯅꯨꯃꯤꯠ ꯃꯇꯝ ꯂꯦꯞꯅꯕ ꯂꯣꯏꯔꯕꯗꯨꯗꯅꯦ ꯍꯔꯥꯎꯃꯟꯗꯅ ꯇꯧꯔꯤꯕꯅꯤꯅꯦꯍꯦ ꯑꯩꯗꯤ ꯄꯤꯁꯛ ꯅꯠꯇꯅꯗꯤ ꯀꯅꯥꯁꯨ ꯄꯥꯝꯕꯤꯔꯔꯣꯏ ꯀꯅꯥꯅꯣ ꯅꯨꯄꯥꯗꯨꯗꯤ ꯏꯃꯥ ꯍꯣ ꯄꯤꯁꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯇꯟꯕ
ꯍꯥꯏꯕ ꯏꯟꯗꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯣ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯤꯁꯛ ꯅꯠꯇ꯭ꯔꯒꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯔꯤꯁꯦ ꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯈ꯭ꯔꯕꯅꯤ ꯈꯪꯗꯦ ꯅꯪꯅ ꯑꯁꯨꯛ ꯄꯥꯝꯂꯤꯕ ꯅꯨꯡꯁꯤꯔꯤꯕꯁꯦ ꯑꯉꯛꯄ ꯑꯃꯅꯤ ꯏꯃꯥꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄ ꯇꯧꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗ ꯆꯠꯆꯔꯣꯀꯣ ꯏꯃꯥ ꯅꯨꯄꯥꯗꯨ ꯌꯥꯝ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯑꯣꯏꯖꯔꯕꯁꯨ ꯃꯒꯨꯟ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤꯅꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯃꯧ ꯁꯥꯕꯤ ꯑꯣꯏꯔꯔꯣꯏ ꯃꯧ ꯑꯁꯦꯡꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯅꯣꯏ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏ ꯈꯪꯒꯅꯤ ꯅꯈꯣꯏ ꯏꯕꯦꯝꯃ ꯃꯗꯨꯗꯤ ꯍꯩꯍꯩꯗꯦ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯀꯅꯥꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯂꯛꯅꯕꯤꯅꯤ ꯃꯈꯣꯏꯅ ꯂꯦꯞꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯔꯥꯅꯤꯒ ꯄꯤꯁꯛꯀ ꯂꯨꯍꯣꯡꯈꯤ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏ ꯃꯇꯝ ꯀꯨꯏꯅ ꯁꯥꯔꯤ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯨꯍꯣꯡꯕꯗꯨꯗ ꯆꯥꯕ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯏꯆꯦ ꯔꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯂꯛꯅꯕꯤꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯏꯅꯦ ꯔꯥꯅꯤ ꯀꯧꯔꯗꯣꯏꯅꯦ ꯑꯁꯦꯡꯕ ꯍꯧꯖꯤꯛꯇꯤ ꯏꯅꯦ ꯔꯥꯅꯤ ꯍꯥꯏꯅ ꯀꯧꯔꯣꯀꯣ ꯅꯈꯣꯏ ꯂꯩꯁꯥꯕꯤ ꯁꯥꯔꯤꯁꯤꯡꯕꯨ ꯂꯛꯅꯕ ꯇꯣꯛꯑꯣꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯆꯥꯛ ꯄꯤꯖꯅꯕ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯔꯥꯅꯤ ꯄꯤꯁꯛ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯈꯣꯡꯗꯥꯈꯤ ꯔꯥꯅꯤꯅ ꯍꯥꯟꯅꯒꯨꯝꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯈꯤ ꯃꯣꯏ ꯄꯥꯕꯨꯡ ꯏꯃꯧ ꯅꯨꯄꯤꯁꯦ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯅ ꯃꯇꯝꯅ ꯀꯌా ꯑꯃ ꯍꯣꯡꯂꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯃꯧ ꯑꯣꯏꯕꯒꯤ ꯊꯧꯗꯨꯗꯤ ꯍꯣꯡꯕ ꯂꯩꯇꯦꯀꯣ ꯏꯃꯧ ꯑꯁꯦ ꯍꯟꯗꯛ ꯌꯨꯝ ꯄꯥꯟꯈꯤꯕꯁꯤꯡꯗꯒꯤ ꯃꯍꯥꯛꯅ ꯏꯍꯦꯟ ꯍꯦꯜꯂꯤꯕꯅꯤ ꯂꯨꯄꯥꯒꯤ ꯃꯔꯛꯇ ꯃꯅꯤꯃꯨꯛꯇ ꯍꯥꯏꯕꯗꯨꯅꯤ ꯔꯥꯅꯤꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯄꯤꯁꯛꯁꯨ ꯂꯩꯀꯥꯏꯗ ꯈꯔ ꯅꯥꯄꯜ ꯆꯥꯎꯅ ꯃꯨꯛ ꯊꯣꯛꯂꯒ ꯂꯩ ꯄꯨꯝꯅꯃꯛꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯜꯗꯒꯤꯅꯤ